Masigi nipase hauzik phawba haugatriste urabra aina sangnane haudok chingagi haugatloyeba masana nongmata haugatkani habise khangdrabani office satpagi matam yore haibasu khangde tawriba mobile amaga hing chukpa yengdan aine masini pase ngangna degi sarupudine pamdane hangra sirain khalimi ondokna sawning khreda ko sak thongdoira imung munung lushandoira magi nangnabagi bu honaga tawriba hauzik phawba haugatriste urabra khangani lena mungasina Ho kayam kuina tumgige haino office satpagi matam yaudribro aina numit khudingini alarm dawna hodok tingagini hogloyaba hogulo haibani ne karini pane gi city office satpagi matam thengiba tarine numit se a yaukhre ne hogulo haibani ne aina ne numit khudingi hodok tinge masana khangna nongmata hogatkani haibase khangdabani hogulo natrabadi ne aina ni ising haijalak torani hogulo ne nang nane hodok pasimane onthokna thina ngangna saina hodokri migi yengu migi mapuroi ba hodok padi kaya ta nungsin hogolon he theng khare kaina nangna nongmata adumna hodok pa yaw khrabro ngangna saina hodok tingagi hogoloi ba aisu tumge na tummibani karam kana nungsin ngangrage ho nungsin ne ngangu hairabadi thabak tu sune aina yaningwa thabak tu tawo nganna hogatana min hodok na dingegi hogoloi nongmata nangbu nasana khangna office ki matam khangna hogotana satlabro ai thina ngangna seigira matam sana hodoktana ni office satpa phanglibado narai bakto sabra ingbra hana yingo kari thoina ngangja sai hoini aigi alarm sidi aingonda ne thina ngangna seiraga hodokpa alarm ni phare hogalagi alarm do optopsin biro nungsina ngangdi kaina aingonda mu wakatnaga tawrini somdadi thabakne aina sauningba ngata masana nongmata nganna hawatkani haibase khangkidrabani asigaisu aingonda phajana amu haudo kaina su wakatlini ondokpagi nipani dako migi nupigasu aigi mangda thagatnaga tawradana kari thoina ngangja sarino khangdini khuidawse ondhokna sauningkhre dako ibung hal adu sak saba famningaida magi mobile ado yengduna leirami matam aduda magi nupi aduna yamna saurame tawrisi yenguni sak sakho ma saba siga magi mobile se mu puthoraga thoreni tawrisi sigani aba inene khuidawse langatana ngangise siga ngangaga aise phattabi tari bani ba chingan bi mawanu shida bi tari bani aba asingangindre yengudo sak sakho ma saba se munna gyan dawna sadana wari watai sanadana office to chat panangna bagi hona gedi letengi tawrise urbra magi mobile se ngase sauningba matam mamada aina ne paina langna torani tawrise thamu haibne phone do sak sakho ma saba do mobile do paidrabadi yadrabro thammo ni nangsina mane aina thabak ama tawbadane ngangdagi ngaina lebasima karino khangdeda mobile ngak paibasisuna ngangningi bro karino khangde mayhaktang yengbagi wani kainu pinu pangangde ngangna adubu haiba sak sakho ma sabado gyan tana ite naw awaba nungaiba wari watai sanabagi wafamde amatta leiteba hek sangani magi mobile siga mobile duna nongwadi aikhoyani ne khaina ba soidrabani khangmunang asigasu engonda nungshina ngangde kaina wakatladana os parise thammage kita thammage loishalu thamu aigi mangda adumna ne mobile go ottana ne paina ne yengnu ai ne khoidawse odokla langat kre ngangni beta phare ngangbado loishalu do ingna tapna wari watai sanana ne sakto sana bagi tawrasi kita thammage phone se ngangnu ko asumna matai manaw ani ado magi nupi aduna saudna mobile phone ado thammo haibaduga mapuroiba adusu magi nupi adugi wa ado induna hairiba mobile ado thammaga makoi ani tuminna sakado sarame magi mobile da aigi maming se save tawbase asigi mahutta topa maming ama save tawrage hek ubada minek sukiba adoidi maana se kibane ko do karimi moisigi haibada
ꯗꯦꯟꯖꯔꯁ ꯋꯥꯏꯞꯅ ꯊꯝꯃꯒꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯤ ꯑꯇꯣꯞꯄꯅ ꯌꯦꯡꯉꯕꯁꯨ ꯑꯩꯒꯤ ꯐꯣꯟꯁꯦ ꯂꯥꯛꯄꯗ ꯍꯦꯛꯇ ꯀꯤꯔꯅꯤꯅꯀꯣ ꯃꯇꯨꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕꯤꯅꯤ ꯑꯗꯨ ꯈꯪꯍꯟꯒꯦꯕ ꯀꯥꯟꯅꯗꯦ ꯑꯁꯨꯝꯅ ꯍꯦꯛꯇ ꯁꯦꯞ ꯇꯧꯔꯒꯦ ꯃꯥꯒꯤ ꯅꯝꯕꯔꯁꯤꯒ ꯀꯥꯟꯅꯗꯦ ꯆꯦꯟꯖ ꯇꯧꯊꯣꯛꯀꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯍꯥꯏꯔꯤꯕ ꯏꯕꯨꯡꯍꯜ ꯑꯗꯨꯅ ꯑꯣꯐꯤꯁ ꯊꯕꯛ ꯁꯨꯔꯤꯉꯩꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯃꯣꯕꯥꯏꯜ ꯑꯗꯨꯗ ꯑꯅꯧꯕ ꯅꯝꯕꯔꯗ ꯁꯦꯞ ꯇꯧꯕ ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯉꯛꯂꯗꯨꯅ ꯃꯣꯕꯥꯏꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯅꯝꯕꯔꯁꯤꯕꯨ ꯀꯅꯥꯅ ꯑꯣꯟꯊꯣꯛꯏ ꯌꯥꯅꯣ ꯗꯦꯟꯖꯔꯁ ꯋꯥꯏꯞ ꯀꯥꯏꯅ ꯊꯣꯔꯛꯏꯁꯤꯕꯨ ꯑꯁ ꯑꯩꯒꯤꯅꯦ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯣꯟꯊꯣꯛꯅꯤ ꯀꯥꯏꯔꯦꯗꯀꯣ ꯀꯔꯤꯅꯣ ꯃꯥꯅ ꯐꯣꯟꯁꯦ ꯊꯥꯡꯒꯠꯇꯗꯨꯅ ꯌꯦꯡ ꯂꯩꯁꯤꯕꯨ ꯑꯁ ꯀꯔꯤ ꯏꯃꯨꯡ ꯉꯥꯡꯉꯛꯀꯗꯣꯏꯖꯥꯠꯅꯣ ꯊꯥꯡꯒꯠꯂꯨꯔꯦ ꯃꯥꯒꯤ ꯆꯕꯦꯡ ꯆꯕꯦꯡꯅꯣ ꯉꯥꯡꯉꯛꯑꯗꯤꯅꯦ ꯕꯣꯁ ꯃꯃꯥꯡꯗ ꯑꯃꯨꯛ ꯏꯀꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯀꯣꯟꯅ ꯊꯥꯡꯒꯠꯂꯒꯦ ꯑꯁ ꯈꯪꯗꯦ ꯀꯩ ꯍꯥꯏꯔꯛꯀꯗꯣꯔꯤꯕ ꯀꯔꯤꯅꯣꯅꯦ ꯅꯪꯕꯨ ꯐꯣꯟꯗꯣ ꯀꯅꯥꯒꯤ ꯐꯣꯟꯅꯣ ꯊꯥꯡꯒꯠꯂꯨꯅꯦ ꯉꯁꯥꯏꯗꯒꯤ ꯇꯧꯔꯛꯂꯤꯕꯗꯣ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯃꯥꯜꯂꯦ ꯀꯣꯜꯗꯣ ꯔꯤꯁꯤꯞ ꯇꯧ ꯅꯪꯒꯤ ꯊꯕꯛꯇꯣ ꯊꯝꯃꯣ ꯀꯅꯥꯅꯣ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯃꯥꯜꯂꯤ ꯐꯣꯟꯗꯣ ꯑꯝꯇꯪ ꯊꯥꯡꯒꯠꯂꯒ ꯌꯦꯡꯉꯨ ꯍꯥꯏꯕꯅꯤꯅꯦ ꯁꯔ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯀ꯭ꯂꯥꯏꯟꯅꯤ ꯀꯣꯟꯅ ꯑꯗꯨꯝ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦꯗ ꯇꯞꯅ ꯌꯥꯅꯤ ꯑꯩꯒꯤ ꯊꯕꯛꯁꯦ ꯌꯥꯝ ꯂꯣꯏꯁꯤꯟꯒꯦ ꯑꯗꯨꯒ ꯀꯣꯟꯅ ꯇꯞꯅ ꯏꯪꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯁꯔ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯁꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯀ꯭ꯂꯥꯏꯟꯅꯤ ꯀꯔꯤ ꯀꯔꯤ ꯉꯥꯡꯉꯛꯀꯗꯣꯏꯅೋ ꯈꯪꯄꯣꯠꯇꯦꯗ ꯑꯗꯣ ꯀꯣꯟꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯑꯣꯐꯤꯁꯀꯤ ꯊꯕꯛꯁꯦ ꯂꯣꯏꯔꯒ ꯁꯔ ꯌꯥꯅꯤ ꯑꯩ ꯀꯣꯟꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯁꯔ ꯌꯥꯝꯅ ꯑꯂꯨꯕ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯃꯥꯜꯂꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯀ꯭ꯂꯥꯏꯟ ꯑꯣꯏꯔꯕꯗꯤ ꯐꯣꯟꯗꯣ ꯔꯤꯁꯤꯞ ꯇꯧꯕꯅ ꯐꯩꯗ ꯅꯠꯇ꯭ꯔꯕꯗꯤ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯝꯄꯦꯅꯤꯁꯤꯒ ꯁꯣꯛꯂꯛꯀꯅꯦꯕꯀꯣ ꯑꯩꯅ ꯍꯥꯏꯗꯤ ꯀꯣꯜꯗꯣ ꯔꯤꯁꯤꯞ ꯇꯧꯔꯒ ꯑꯝꯇꯪ ꯋꯥꯔꯤ ꯁꯥꯟꯅꯧ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯣ ꯈꯪꯗꯣꯛꯄꯅꯗꯤ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯁꯨꯝꯅ ꯏꯕꯨꯡꯍꯜ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯣꯟ ꯑꯗꯣ ꯔꯤꯁꯤꯞ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯇꯥꯔꯤꯕ꯭ꯔꯣ ꯀꯩꯅꯣ ꯉꯁꯥꯏꯗꯒꯤ ꯐꯣꯟꯗꯣ ꯊꯥꯡꯒꯠꯄꯗ ꯀꯩꯗꯧ ꯂꯩꯒꯦ ꯅꯈꯨꯠꯇꯣ ꯇꯦꯛꯑꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯁꯣꯝꯗ ꯑꯩꯅ ꯑꯂꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯦꯅ ꯇꯧꯔꯤ ꯑꯗꯣ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗꯅꯦ ꯕꯖꯥꯔꯗꯒꯤ ꯀꯩꯊꯦꯜꯗꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯏꯟꯁꯥꯡ ꯅꯥꯄꯤ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦ ꯂꯩꯔꯧ ꯑꯗꯣ ꯂꯩꯔꯛꯏꯃꯦꯗꯅ ꯑꯄꯠ ꯑꯀꯥꯏ ꯃꯤꯅ ꯄꯤꯁꯜꯂꯒꯅꯦ ꯄꯩꯁꯥꯗꯣ ꯃꯌꯥꯝ ꯑꯃ ꯄꯤꯊꯣꯛꯑꯝꯃꯒ ꯄꯨꯔꯛꯄꯗꯣ ꯇꯧꯅꯨꯀꯣ ꯅꯍꯥꯟꯃꯨꯛꯗꯧꯅ ꯐꯖ ꯐꯖꯕ ꯇꯀꯠ ꯇꯀꯠ ꯇꯦꯛꯄ ꯅꯧꯅ ꯍꯦꯛꯂꯛꯄꯗ ꯉꯥꯏꯔꯤꯕ ꯌꯣꯟꯕꯗꯣ ꯑꯃꯃꯝ ꯈꯜꯂꯒꯅꯦ ꯐꯖꯅ ꯌꯦꯡꯉꯒ ꯂꯧꯔꯣ ꯄꯩꯁꯥꯗꯨꯁꯨ ꯍꯥꯏꯔꯦꯅꯦ ꯄꯤꯊꯣꯛꯑꯝꯒꯅꯨ ꯃꯃꯟꯗꯣ ꯈꯔ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯅꯅꯦ ꯄꯣꯠ ꯆꯩꯗꯣ ꯄꯨꯔꯛꯎꯀꯣ ꯍꯣꯔꯦꯟ ꯑꯩ ꯌꯦꯡꯒꯗꯧꯔꯤꯕꯅꯤ ꯑꯗꯨ ꯍꯥꯏꯒꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯅꯝꯕꯔꯗꯣ ꯅꯧꯅ ꯑꯩꯅ ꯁꯦꯞ ꯇꯧꯈꯤꯕꯅꯤ ꯍꯦꯛ ꯑꯣꯟꯊꯣꯛꯑꯕꯅꯦ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯈꯪꯉꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯊꯝꯃꯣ ꯀꯔꯤ ꯊꯣꯏꯅꯕꯨ ꯇꯧꯖ ꯁꯥꯔꯤꯕ ꯅꯪꯒꯤ ꯀ꯭ꯂꯥꯏꯟꯁꯦ ꯁꯥꯗꯤ ꯁꯥꯊꯤ ꯌꯥꯅꯤ ꯐꯔꯦ ꯑꯗꯣ ꯅꯪ ꯑꯣꯐꯤꯁꯀꯤ ꯊꯕꯛꯇꯣ ꯇꯞꯅ ꯇꯞꯅ ꯂꯣꯏꯁꯤꯜꯂꯨ ꯌꯥꯔꯕꯗꯤ ꯈꯔ ꯌꯥꯡꯅ ꯄꯤꯅꯕꯒꯤ ꯇꯧꯁꯤꯀꯣ ꯍꯣꯔꯦꯟ ꯃꯤꯇꯤꯡꯗ ꯑꯗꯨ ꯆꯦꯁꯤꯡꯗꯣ ꯃꯊꯧ ꯇꯥꯒꯅꯤ ꯐꯔꯦ ꯑꯩꯁꯨꯅꯦ ꯑꯇꯣꯞꯄ ꯊꯕꯛ ꯈꯔ ꯌꯦꯡꯉꯨꯈꯤꯒꯦꯀꯣ ꯑꯁ ꯑꯣꯟꯊꯣꯛꯅꯤ ꯀꯥꯏꯈ꯭ꯔꯦ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯑꯃꯅ ꯉꯥꯡꯉꯛꯄ ꯋꯥꯁꯤꯡꯁꯤꯕꯨ ꯌꯥꯅꯤ ꯑꯩꯒꯤ ꯄꯣꯠ ꯆꯩꯁꯦ ꯍꯧꯖꯤꯛꯇ ꯏꯪꯈꯣꯜꯗꯒꯤ ꯍꯦꯛꯑꯒ ꯏꯁꯥꯒꯤ ꯏꯪꯈꯣꯜꯗꯒꯤ ꯍꯦꯛꯆꯔꯒ ꯄꯨꯔꯛꯄ ꯉꯥꯛꯇꯅꯤ ꯂꯣꯏꯅ ꯇꯀꯠ ꯇꯀꯠ ꯇꯦꯛꯄ ꯉꯥꯛꯇꯅꯤ ꯑꯗꯣ ꯀꯔꯤ ꯀꯔꯤꯅꯣ ꯂꯧꯕꯤꯒꯗꯕꯁꯦ ꯌꯥꯝꯅ ꯄꯪꯇꯥꯡ ꯇꯥꯡꯅ ꯌꯣꯟꯕꯁꯨ ꯅꯠꯇꯦꯗ ꯀꯔꯤ ꯀꯔꯤꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨꯅꯦ ꯂꯧꯒꯗꯕ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯑꯩꯒꯤ ꯋꯥꯗꯤ ꯃꯃꯜ ꯌꯥꯝꯕ ꯂꯤꯛꯄꯩ ꯋꯥꯔꯤꯗꯤ ꯂꯥꯞ ꯊꯝꯈ꯭ꯔꯣ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯑꯄꯠꯄꯗꯣ ꯄꯤꯔꯛꯀꯅꯨ ꯑꯅꯧ ꯑꯅꯧꯕ ꯍꯦꯛꯄꯗ ꯉꯥꯏꯔꯤꯕ ꯇꯀꯠ ꯇꯀꯠ ꯇꯦꯛꯄꯗꯣ ꯑꯗꯨꯗꯣ ꯈꯜꯂ ꯈꯜꯂꯒ ꯄꯤꯔꯛꯑꯣꯕ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯁꯥꯊꯤꯌꯦꯕ ꯉꯥꯡꯕ ꯍꯧꯔꯕ ꯂꯦꯞꯄ ꯂꯩꯄꯣꯠꯇꯦ ꯑꯗꯨꯅꯦ ꯑꯐ ꯑꯐꯕ ꯄꯣꯠ ꯆꯩꯗꯣ ꯈꯜꯂꯒ ꯄꯤꯔꯛꯎꯀꯣ ꯑꯁ ꯑꯗꯨꯒꯤꯕꯨꯗꯤ ꯀꯩꯁꯨꯝ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯑꯩꯒꯤ ꯄꯣꯠ ꯆꯩꯁꯤꯗꯤ ꯍꯧꯖꯤꯛꯇ ꯏꯪꯈꯣꯜꯗꯒꯤ ꯑꯩꯅ ꯍꯦꯛꯑꯒ ꯄꯨꯔꯛꯄ ꯉꯥꯛꯇꯅꯤ ꯑꯩꯒꯤꯁꯤꯒꯗꯤ ꯑꯄꯠꯄꯒ ꯑꯃꯠꯇ ꯌꯥꯎꯗꯦꯗ ꯑꯗꯣ ꯌꯥꯅꯤ ꯃꯃꯜꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯏꯁꯥꯒꯤ ꯄꯣꯠ ꯆꯩꯅꯤꯅ ꯑꯗꯨꯝ ꯇꯥꯟꯅꯔꯒ ꯌꯦꯡꯉ ꯑꯗꯨꯝ ꯄꯤꯕ ꯌꯥꯅꯤꯗ ꯂꯧꯕ ꯌꯥꯅꯤ ꯍꯣꯏ ꯀꯩꯀꯩ ꯂꯧꯒꯗꯕꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩ ꯑꯣꯟꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯖꯔꯒꯦ ꯑꯁꯨꯝꯅ ꯏꯕꯨꯡꯍꯜ ꯑꯗꯣ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯑꯕꯒꯤ ꯇꯨꯡꯗ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯟ ꯕꯦꯒ ꯈꯣꯡꯎꯞꯁꯤꯡꯗꯣ ꯀꯣꯏꯆꯥꯏ ꯆꯥꯏꯗꯨꯅ ꯊꯝꯂꯒ ꯃꯣꯕꯥꯏꯜ ꯑꯗꯣ ꯑꯣꯠꯇꯨꯅ ꯐꯝꯂꯤꯉꯩꯗ ꯍꯥꯏꯔꯤꯕꯤ ꯏꯕꯨꯡꯍꯜꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯊꯣꯔꯛꯂꯝꯃꯤ ꯏꯕꯨꯡꯍꯜꯅ ꯑꯁꯨꯝꯅ ꯐꯝꯗꯨꯅ ꯃꯣꯕꯥꯏꯜ ꯑꯣꯠꯇꯨꯅ ꯂꯩꯕ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ
ꯇꯧꯔꯤꯁꯦ ꯎꯔꯕ꯭ꯔꯥ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯑꯦꯗꯅ ꯃꯐꯤ ꯃꯔꯣꯟꯁꯦ ꯂꯣꯏꯅ ꯀꯣꯏꯆꯥꯏ ꯆꯥꯏꯗꯅ ꯈꯣꯡꯎꯞꯅ ꯑꯃꯗ ꯚꯦꯛꯅ ꯑꯃꯗ ꯇꯧꯔꯤꯁꯦ ꯎꯔꯕ꯭ꯔꯥ ꯑꯁꯤ ꯄꯨꯝꯅꯃꯛꯁꯤꯒ ꯁꯥꯎꯅꯤꯡꯉꯣꯏꯗꯕ ꯀꯅꯥꯅꯣ ꯁꯥꯎꯅꯤꯡꯗ꯭ꯔꯕ ꯌꯦꯡꯉꯨꯁꯦ ꯑꯁꯤꯒꯅꯦꯕ ꯑꯩꯅꯅꯤ ꯍꯦꯛꯇꯅꯤ ꯉꯥꯡꯅꯤꯡꯉꯤꯁꯦ ꯁꯦ ꯉꯥꯡꯉꯨꯔꯒ ꯑꯩꯁꯦ ꯐꯠꯇꯕ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯣ ꯏꯇꯨ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃ ꯂꯩꯌꯦꯗꯅ ꯃꯣꯏ ꯇꯥꯃꯣꯁꯤꯅ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯑꯒ ꯈꯣꯡꯎꯞꯅ ꯑꯃꯗ ꯚꯦꯛꯅ ꯑꯃꯗ ꯀꯣꯏꯆꯥꯏ ꯆꯥꯏꯅ ꯊꯝꯃꯤꯁꯤꯕꯨ ꯃꯤꯅꯥꯏ ꯑꯩ ꯂꯩꯌꯦꯅ ꯊꯥꯗꯔꯤꯕ꯭ꯔꯣ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯁꯨ ꯑꯁꯤꯒꯨꯝꯕ ꯈꯣꯡꯎꯞ ꯚꯦꯛ ꯃꯌꯥꯝꯁꯦ ꯈꯨꯡꯒꯠꯅꯕꯒꯤ ꯄꯩꯁꯥ ꯂꯧ ꯇꯥꯏꯅꯦ ꯃꯣꯏ ꯇꯥꯃꯣꯗꯒꯤ ꯊꯥꯒꯤ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯃꯌꯥꯝꯁꯦ ꯎꯔꯒꯅꯦꯕ ꯑꯩꯅ ꯈꯣꯏꯗꯧꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯂꯪꯒꯠꯂꯤꯗꯣ ꯑꯁꯤꯒ ꯊꯤꯅ ꯉꯥꯡꯖꯔꯨꯔꯕꯗꯤ ꯃꯤꯒꯤ ꯃꯇꯨꯗꯧꯅ ꯇꯧꯗꯦꯅ ꯍꯦꯛꯇ ꯍꯥꯏꯔꯅꯦꯕ ꯅꯠꯇ꯭ꯔꯣ ꯇꯧꯔꯤꯁꯦ ꯇꯧꯔꯕ꯭ꯔꯥ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯑꯒ ꯃꯣꯕꯥꯏꯜꯗꯣ ꯄꯥꯏꯗꯨꯅ ꯂꯩꯔꯤꯗꯨꯕꯨ ꯑꯩꯅꯦ ꯈꯣꯏꯗꯧꯁꯦ ꯑꯣꯟꯊꯣꯛꯅ ꯂꯪꯈꯠꯈ꯭ꯔꯦꯗꯦ ꯅꯪꯒꯤ ꯃꯣꯕꯥꯏꯜꯗꯣ ꯑꯩꯅ ꯁꯥꯎꯅꯤꯡꯉꯤꯕ ꯅꯨꯃꯤꯠ ꯑꯃꯗꯅꯦ ꯈꯪꯉꯕ ꯑꯊꯤꯀꯣꯝ ꯌꯧꯅꯅꯦ ꯂꯪꯕ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ ꯈꯣꯡꯎꯞ ꯚꯦꯛꯀꯗꯣ ꯊꯥꯡꯒꯠꯂꯝꯃꯨ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯩ ꯂꯩꯌꯦꯅ ꯆꯥꯛ ꯈꯥꯏꯗꯣꯛꯂꯝꯃꯒꯦ ꯄ꯭ꯔꯞ ꯂꯥꯛꯎꯀꯣ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯖ ꯁꯥꯔꯤꯕ ꯌꯨꯝꯒꯤ ꯅꯨꯄꯤꯁꯦ ꯃꯤꯅꯥꯏꯅꯦꯅ ꯈꯟꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯃꯐꯤ ꯃꯔꯣꯟ ꯃꯌꯥꯝꯁꯦ ꯊꯥꯒꯠꯄꯤꯅꯕ ꯂꯩꯔꯦꯅ ꯂꯣꯏꯅ ꯀꯣꯏꯊꯥ ꯊꯥꯗꯗꯅ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯑꯁ ꯃꯤ ꯈ꯭ꯋꯥꯏꯒꯤ ꯃꯇꯨꯅ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯈꯪꯗꯦꯅꯦ ꯑꯩꯒꯤ ꯅꯨꯄꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯁꯥꯊꯤꯈ꯭ꯔꯦꯒꯗꯀꯣ ꯏꯄꯨꯔꯣꯏꯕꯁꯦ ꯋꯥꯅ ꯇꯧꯔꯤ ꯃꯤ ꯀꯥꯏꯗꯤ ꯈꯟꯗꯗꯅ ꯅꯨꯡꯁꯤ ꯅꯨꯄꯤ ꯃꯥꯟꯅꯧꯔꯒ ꯑꯩꯁꯦ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯅꯕꯅꯤꯗ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯅꯣꯡꯃ ꯍꯥꯏꯔꯤꯕ ꯏꯕꯨꯡ ꯑꯍꯜ ꯑꯗꯣ ꯄꯥꯔꯛꯇ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯣꯖꯥ ꯅꯟꯗꯂꯥꯜ ꯍꯥꯏꯅ ꯈꯪꯅꯕ ꯅꯤꯄꯥ ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯥꯔꯛ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯀꯩꯅꯣ ꯏꯕꯨꯡ ꯑꯍꯜꯁꯤꯕꯨ ꯑꯣꯐꯤꯁꯀ ꯆꯠꯇ꯭ꯔꯕ ꯌꯥꯍꯜꯂꯣ ꯀꯩꯅꯣ ꯃꯥꯅ ꯁꯤꯒ ꯐꯝꯗꯨꯅ ꯂꯩꯔꯤꯁꯤꯕꯨ ꯍꯪꯒꯦꯍꯦ ꯃꯇꯩ ꯃꯅꯥꯎ ꯈꯟꯅ ꯆꯩꯅ ꯇꯧꯔ ꯖꯥꯠꯂꯥ ꯑꯁ ꯊꯦꯡꯖꯤꯟꯗꯕ ꯌꯥꯗꯦꯍꯦ ꯏꯕꯨꯡ ꯑꯍꯜ ꯀꯩꯗꯧꯔꯤ ꯑꯣꯐꯤꯁ ꯆꯠꯇ꯭ꯔꯕ꯭ꯔꯣ ꯇꯥꯗ ꯉꯁꯤꯁꯦ ꯑꯩꯅ ꯑꯣꯐꯤꯁꯇꯒꯤ ꯁꯨꯇꯤ ꯂꯧꯊꯣꯛꯑꯦ ꯑꯁ ꯈꯪꯗꯦꯗ ꯌꯨꯝꯗ ꯌꯦꯡꯉꯤ ꯅꯨꯡꯉꯥꯏꯕꯝ ꯈꯪꯗꯦ ꯑꯣꯐꯤꯁ ꯀꯥꯏ ꯊꯕꯛꯀꯤ ꯊꯕꯛ ꯉꯥꯛꯇ ꯁꯥꯎꯅꯤꯡꯗꯅ ꯉꯁꯤꯗꯤ ꯁꯔꯗꯨꯒ ꯍꯥꯏꯅꯔꯒꯅꯦ ꯍꯦꯛꯇ ꯁꯨꯇꯤ ꯂꯧꯔꯒꯅꯦ ꯀꯅꯥꯁꯨ ꯂꯩꯇꯕ ꯄꯥꯔꯛ ꯑꯁꯤꯗ ꯏꯆꯤꯛ ꯏꯊꯟꯇ ꯐꯝꯃꯤꯕꯅꯦ ꯇꯥꯗꯅ ꯀꯗꯣꯝꯗ ꯂꯦꯡꯕꯤꯔꯨꯕꯅꯣ ꯈꯪꯗꯦꯗ ꯇꯥꯗ ꯅꯨꯄꯤ ꯊꯤꯔꯒ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯕꯨ ꯅꯨꯄꯤ ꯊꯤꯔꯒ ꯍꯦꯟꯅ ꯀꯣꯛ ꯁꯥꯔꯦꯗ ꯌꯨꯝꯗꯒ ꯂꯩꯅꯤꯡꯗ꯭ꯔꯦ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯣꯏꯕꯣꯔꯦ ꯑꯩꯁꯨ ꯃꯥꯜꯂꯦꯅ ꯈꯜꯂꯤꯅꯦ ꯃꯇꯨ ꯊꯤꯕ ꯅꯤꯄꯥꯅ ꯃꯊꯟꯇ ꯐꯝꯅ ꯂꯩꯔꯕꯗꯤ ꯌꯨꯝꯒꯤ ꯅꯨꯄꯤꯒ ꯈꯟꯅꯔꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯗꯣ ꯑꯩ ꯂꯩꯔꯤꯉꯩꯗ ꯀꯔꯤꯒꯤ ꯅꯪꯅ ꯋꯥꯔꯤꯕꯅꯣ ꯈꯟꯅꯗꯅꯕꯒꯤ ꯐꯣꯔꯃꯨꯂꯥꯗꯣ ꯑꯣꯏꯅ ꯇꯥꯛꯑꯒ ꯂꯣꯏꯔꯤꯗꯅ ꯐꯣꯔꯃꯨꯂꯥꯗꯨꯕꯨ ꯁꯤꯖꯤꯟꯅꯔꯕꯗꯤꯅꯦ ꯌꯨꯝꯗꯣ ꯏꯪꯅ ꯆꯤꯛꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯈꯟꯅ ꯆꯩꯅꯕꯒꯗꯤ ꯑꯃꯠꯇ ꯊꯣꯛꯑꯣꯏꯗꯧ ꯋꯥꯅꯤ ꯑꯗꯣ ꯀꯔꯤ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯅꯉꯣꯟꯗ ꯀꯔꯤ ꯌꯥꯝ ꯑꯣꯠꯅꯤꯅꯒ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯅꯤꯄꯥꯒ ꯈꯪꯅ ꯆꯩꯅꯔꯒ ꯅꯪꯒꯁꯨ ꯑꯣꯠꯂꯤꯕ꯭ꯔꯥ ꯑꯗꯣ ꯃꯑꯣꯡꯗꯣ ꯂꯩꯅꯥ ꯑꯗꯨꯝ ꯇꯧꯅꯤ ꯑꯗꯨꯒ ꯐꯣꯔꯃꯨꯂꯥꯗꯣ ꯍꯤꯗꯥꯛꯇꯣ ꯑꯩ ꯊꯥꯒꯦꯕ ꯈꯪꯒꯅꯨꯅꯦ ꯑꯩꯁꯨ ꯌꯦꯡꯉꯨ ꯅꯣꯡꯃꯇ ꯅꯣꯏꯒꯤ ꯅꯇꯩꯃꯒ ꯈꯟꯅ ꯆꯩꯅꯩꯌꯦꯅ ꯇꯥꯈ꯭ꯔꯕ꯭ꯔꯣ ꯇꯥꯔꯣꯏꯅꯦ ꯀꯔꯤ ꯐꯣꯔꯃꯨꯂꯥ ꯁꯤꯖꯤꯟꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯍꯪꯉꯧꯅꯦ ꯇꯥꯛꯀꯦꯅꯦ ꯑꯩ ꯇꯥꯛꯀꯦ ꯉꯥꯏꯔꯕꯅꯤꯅꯦ ꯑꯁ ꯃꯇꯩ ꯃꯅꯥꯎ ꯀꯌꯥ ꯑꯩꯒꯤ ꯐꯣꯔꯃꯨꯂꯥꯁꯦ ꯁꯤꯖꯤꯟꯅꯕꯗꯒꯤ ꯈꯟꯅ ꯆꯩꯅꯕ ꯇꯣꯛꯇꯅ ꯌꯨꯝꯗ ꯏꯪꯅ ꯁꯥꯟꯇꯤ ꯂꯩꯅ ꯂꯩꯕꯁꯦ ꯈꯪꯗꯦꯅꯦ ꯑꯗꯣ ꯀꯔꯝꯕ ꯃꯑꯣꯡꯒꯤ ꯈꯟꯅꯕꯅꯣꯗꯣ ꯍꯥꯏꯕꯗꯣ ꯑꯝꯇꯪ ꯇꯥꯛꯎꯗꯅ ꯅꯪꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗ ꯇꯥꯗ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯑꯇꯣꯞꯄ ꯅꯤꯄꯥꯒ ꯈꯪꯅ ꯆꯩꯅꯕꯒꯗꯤ ꯅꯠꯇꯦꯗ ꯑꯁ ꯌꯨꯝꯗꯨꯒꯅꯦ ꯄꯉꯥꯡꯇ ꯉꯥꯡꯉꯤ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯃꯣꯕꯥꯏꯜ ꯑꯣꯜꯂꯦ ꯉꯥꯡꯒꯅꯤ ꯄꯉꯥꯡꯇ ꯑꯗꯨꯝ ꯉꯥꯡꯉꯤꯅꯦ ꯑꯗꯨꯗꯤ ꯅꯨꯄꯤꯒꯤ ꯍꯧꯅꯕꯅꯤ ꯀꯩꯅꯣ ꯑꯗꯨꯕꯨ ꯀꯔꯤ ꯐꯠꯇꯕ ꯅꯉꯣꯟꯗ ꯉꯥꯡꯉꯒꯦꯅꯦ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯁꯟꯗꯦ ꯍꯥꯏꯗꯤ ꯆꯈꯥꯏꯅ ꯉꯥꯡꯕꯒꯤ ꯋꯥꯔꯨ ꯑꯗꯨꯛ ꯂꯥꯏꯕ ꯄ꯭ꯔꯣꯁꯦꯁꯇꯨꯕꯨ ꯅꯪꯅ ꯑꯗꯨꯛ ꯂꯨꯅ ꯈꯟꯖꯤꯜꯂꯤꯗꯨꯕꯨ ꯑꯩꯅꯦ ꯍꯥꯏꯒꯦ ꯇꯥꯎ ꯅꯨꯄꯤꯗꯣ ꯍꯥꯟꯅ ꯍꯔꯥꯎꯅꯕꯒꯤ ꯍꯣꯠꯅꯧ ꯅꯣꯏꯅ ꯈꯪꯗꯅ ꯇꯧꯔꯤꯕꯅꯤ ꯑꯩꯁꯦ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯇ ꯅꯠꯇꯅꯅꯦ ꯃꯇꯩ ꯃꯅꯥꯎ ꯊꯦꯝꯖꯤꯟꯕꯒꯤꯁꯨ ꯒꯨꯔꯨꯅꯤꯅꯦ ꯑꯗꯣ ꯍꯥꯟꯅ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯍꯔꯥꯎꯅꯕꯒꯤ ꯊꯕꯛꯇꯣ ꯄ꯭ꯔꯣꯁꯦꯁꯇꯣ ꯅꯪ ꯈꯪꯕ ꯇꯥꯕꯅꯤ ꯃꯇꯧ ꯀꯔꯝꯅ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯍꯔꯥꯎꯅ ꯊꯝꯒꯗꯒꯦ ꯃꯥꯅ ꯍꯔꯥꯎꯔꯒꯅꯤꯅꯦ ꯅꯪꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯗꯣ ꯑꯗꯨ ꯑꯣꯖꯥ ꯀꯔꯝꯕ ꯐꯣꯔꯃꯨꯂꯥꯅꯣ ꯑꯗꯨꯇꯪ ꯍꯥꯟꯅ ꯇꯥꯛꯄꯤꯌꯨ ꯑꯁ ꯈꯪꯗꯦꯗ ꯑꯩꯒꯤ ꯅꯨꯄꯤꯁꯤꯅ ꯉꯥꯡꯕꯕꯨ ꯂꯦꯞꯈ꯭ꯔꯕꯗꯤꯅꯦ ꯈꯔ ꯋꯥꯏ ꯁꯪꯒꯗꯕꯅꯤ ꯃꯥꯒꯤ ꯉꯥꯡꯕꯁꯦ ꯇꯥꯅꯤꯡꯗꯅꯅꯤ ꯑꯩꯅ ꯁꯤꯗ ꯊꯣꯔꯛꯂꯤꯕꯁꯦ ꯃꯣꯕꯥꯏꯜ ꯌꯦꯡꯉꯦ ꯉꯥꯡꯒꯅꯤ ꯑꯃ ꯇꯧꯔꯦ ꯉꯥꯡꯒꯅꯤ ꯉꯥꯡꯗꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ ꯑꯗꯨꯁꯨ ꯊꯤꯅ ꯅꯨꯡꯁꯤꯅꯒ ꯉꯥꯡꯕ ꯅꯠꯇꯦ ꯐꯣꯔꯃꯨꯂꯥꯗꯣ ꯑꯝꯇꯪ ꯇꯥꯛꯑꯣ ꯑꯣꯖꯥ ꯑꯋꯣꯏꯕꯅꯤ ꯑꯣꯖꯥꯒꯤꯅꯦ ꯑꯩ ꯑꯋꯥꯃꯟ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯅꯨꯄꯤꯅꯅꯦ ꯐꯣꯔꯃꯨꯂꯥꯗꯣ ꯍꯦꯛ ꯄꯥꯜꯂꯕꯗꯤ
ꯇꯥꯒꯤꯅꯤ ꯏꯁ ꯅꯪꯒꯤꯗꯨꯗꯤ ꯀꯩꯁꯨ ꯂꯩꯕ ꯋꯥꯐꯝ ꯅꯠꯇꯦꯗ ꯃꯤ ꯃꯇꯩ ꯃꯅꯥꯎ ꯎꯅꯕ ꯌꯥꯗꯕ ꯑꯃꯒ ꯁꯝꯅ ꯐꯣꯏꯅ ꯐꯥꯎꯕꯗ ꯑꯩꯒꯤ ꯐꯣꯔꯃꯨꯂꯥꯁꯤꯅ ꯊꯕꯛ ꯇꯧꯔꯤꯕꯅꯤꯅꯦ ꯅꯇꯩꯃꯗꯁꯨ ꯑꯩꯒ ꯆꯤꯛꯅ ꯏꯪꯅ ꯂꯩꯔꯤꯕꯁꯦ ꯐꯣꯔꯃꯨꯂꯥꯁꯦ ꯁꯤꯖꯤꯟꯅꯕꯗꯒꯤꯅꯤ ꯅꯨꯄꯤꯅꯅꯦ ꯉꯝꯒꯦ ꯍꯥꯏꯖꯒꯤꯁꯅꯨ ꯐꯣꯔꯃꯨꯂꯥꯁꯤꯕꯨ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯗꯨꯅ ꯌꯦꯡꯉꯣ ꯐꯕ꯭ꯔꯥ ꯍꯥꯏꯗꯅꯀꯣ ꯅꯪꯒꯤ ꯅꯨꯄꯤꯅ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃ ꯉꯥꯡꯂꯛꯂꯕꯗꯤ ꯑꯍꯥꯟꯕꯗꯀꯣ ꯑꯩꯅ ꯈꯨꯝꯒꯗꯕ ꯍꯣꯏ ꯆꯨꯝꯃꯦꯅꯀꯣ ꯆꯨꯝꯗꯦꯒ ꯍꯥꯏꯔꯨꯔꯕ ꯂꯣꯏꯔꯦ ꯆꯨꯝꯃꯤ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯤ ꯃꯥꯒꯤ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯇꯀꯣ ꯑꯅꯤꯁꯨꯕꯗꯅ ꯅꯪꯒꯤ ꯅꯨꯄꯤꯅ ꯀꯔꯤꯒꯨꯝꯕ ꯁꯥꯎꯗꯅ ꯉꯥꯡꯉꯕꯁꯨ ꯇꯨꯃꯤꯟꯅ ꯂꯩꯕ ꯁꯨꯡꯈꯨꯝ ꯈꯨꯝꯗꯕꯀꯣ ꯃꯥꯅ ꯏꯪꯊꯔꯒ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯕ ꯋꯥꯗꯣ ꯍꯥꯏꯕ ꯅꯨꯄꯤꯒ ꯃꯥꯟꯅꯅ ꯀꯥꯟꯅꯗꯦꯅꯦ ꯃꯌꯥꯡ ꯀ꯭ꯋꯥꯛꯅꯤ ꯈꯪ ꯂꯩꯔꯁꯤꯕꯨ ꯍꯥꯏꯒꯨꯝꯗꯅ ꯑꯣꯖꯥꯅ ꯇꯥꯛꯂꯤꯕ ꯐꯣꯔꯃꯨꯂꯥꯁꯦ ꯀꯥꯟꯅꯒꯗꯕ ꯃꯥꯜꯂꯤ ꯑꯣꯖꯥ ꯑꯗꯣ ꯀꯥꯟꯅꯗꯦ ꯑꯩꯁꯨ ꯌꯨꯝꯗ ꯆꯠꯂꯒ ꯈꯟꯅ ꯆꯩꯅꯗꯅꯕꯒꯤ ꯑꯣꯖꯥꯒꯤ ꯐꯣꯔꯃꯨꯂꯥꯁꯦ ꯇ꯭ꯔꯥꯏ ꯇꯧꯗꯨꯅ ꯌꯦꯡꯉꯨꯔꯒꯦ ꯑꯣꯖꯥ ꯑꯁ ꯀꯔꯤꯅꯣꯅꯦ ꯀꯥꯟꯅꯗꯕ ꯀꯥꯏ ꯀꯥꯟꯅꯗꯅ ꯑꯩꯅ ꯌꯨꯝꯗ ꯂꯩꯔꯤꯕꯁꯤ ꯏꯛꯅ ꯆꯤꯛꯅ ꯅꯪꯁꯨꯅꯦ ꯑꯁꯨꯝꯅ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯐꯣꯔꯃꯨꯂꯥꯁꯦ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯑꯁꯤꯅꯤꯌꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯅꯨꯄꯤꯅ ꯑꯩꯈꯣꯏꯗꯒꯤ ꯄꯥꯝꯂꯤꯕꯁꯦ ꯃꯣꯏꯅ ꯍꯔꯥꯎꯔꯒꯅꯤ ꯌꯨꯝꯗꯣ ꯏꯪꯅ ꯆꯤꯛꯅ ꯂꯩꯒꯗꯧꯔꯤꯕꯁꯦ ꯈꯪꯉꯕ꯭ꯔꯣ ꯃꯣꯏ ꯇꯥꯃꯣ ꯍꯟꯗꯛ ꯈꯔꯅꯤꯁꯦ ꯂꯩꯀꯥꯏ ꯃꯤꯅ ꯍꯥꯏꯕ ꯑꯩꯁꯦ ꯌꯥꯝꯅ ꯅꯣꯏꯊꯣꯛꯑꯦ ꯏꯃꯥꯏꯒꯁꯦ ꯏꯀꯥꯝ ꯀꯥꯝꯒꯠꯂꯗꯅ ꯑꯗꯣ ꯆꯨꯝꯕ꯭ꯔꯅꯤ ꯑꯩꯁꯦ ꯌꯥꯝꯅ ꯅꯣꯏꯊꯣꯛꯑꯣꯀꯣ ꯑꯁ ꯇꯜꯂꯤꯗꯀꯣ ꯑꯣꯖꯥꯅ ꯍꯥꯏꯔꯛꯄꯗꯣ ꯑꯍꯥꯟꯕꯗ ꯃꯥꯅ ꯍꯥꯏꯕ ꯋꯥꯗ ꯆꯨꯝꯃꯤ ꯍꯥꯏꯒꯗꯕ ꯀꯩꯅꯣ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯗꯨꯕꯣ ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯎ ꯍꯥꯏꯕꯅꯤ ꯑꯩꯁꯦ ꯌꯥꯝꯅ ꯅꯣꯏꯊꯣꯛꯑꯕꯕ ꯅꯣꯏꯊꯣꯛꯑꯦꯀꯣ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯕ ꯌꯥꯝꯅ ꯆꯨꯝꯃꯤ ꯅꯣꯏꯊꯣꯛꯑꯦ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯅꯣꯏꯊꯣꯛꯑꯦ ꯅꯃꯥꯏꯒꯗꯣ ꯏꯌꯥ ꯍꯒꯠꯂꯗꯅ ꯆꯥꯕ ꯊꯛꯄꯗꯣ ꯈꯔ ꯍꯟꯅ ꯆꯥꯋꯣ ꯂꯤꯛꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯞꯅ ꯃꯔꯥꯏꯅ ꯑꯃꯨꯛ ꯀꯪꯊꯖꯔꯛꯀꯅꯤꯗ ꯑꯣꯟꯊꯣꯛ ꯅꯨꯄꯤꯅꯅꯦ ꯌꯥꯝꯅ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯅ ꯅꯣꯏꯕꯁꯤꯁꯨꯅꯦ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯕꯗ ꯐꯖꯗꯕꯅꯤꯌꯦ ꯈꯔ ꯏꯌꯥꯡꯗꯣ ꯀꯪꯊꯅꯕꯒꯤ ꯍꯣꯠꯅꯁꯤꯀꯣ ꯑꯗꯨꯅ ꯐꯒꯅꯤ ꯆꯥꯕꯗꯣ ꯈꯔ ꯍꯜꯂꯣ ꯀꯩ ꯍꯥꯏꯕ ꯃꯤ ꯈ꯭ꯋꯥꯏꯅ ꯉꯥꯡꯕꯗꯤ ꯃꯤꯅ ꯅꯨꯡꯁꯤꯗꯅ ꯀꯜꯂꯛꯇꯅ ꯉꯥꯡꯉꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯣꯏ ꯇꯥꯃꯣꯅ ꯑꯩꯁꯦ ꯅꯣꯏꯊꯣꯛꯑꯦ ꯀꯥꯏꯅ ꯀꯗꯥꯏꯗ ꯅꯣꯏꯔꯤꯕꯅꯣ ꯃꯣꯏ ꯇꯥꯃꯣꯒꯤꯁꯦ ꯍꯥꯏꯒꯦ ꯀꯥꯏꯅ ꯍꯥꯏꯕ ꯃꯥꯜꯂꯤ ꯑꯗꯨꯛ ꯌꯥꯝꯅ ꯀꯩꯁꯨ ꯅꯣꯏꯕ ꯅꯠꯇꯦ ꯑꯩꯁꯨ ꯈꯪꯗꯕ꯭ꯔꯣ ꯃꯤꯡꯁꯦꯜ ꯌꯦꯡꯉꯤꯕꯅꯤ ꯃꯤ ꯈ꯭ꯋꯥꯏꯅ ꯉꯥꯡꯕꯗꯤ ꯑꯩꯒꯤ ꯐꯖꯕꯁꯤꯒ ꯀꯜꯂꯛꯇꯅ ꯇꯧꯔꯤ ꯃꯥꯅꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯣꯏ ꯇꯥꯃꯣꯗꯤ ꯀꯩꯅꯣꯅꯤ ꯑꯋꯣꯏ ꯇꯥꯅ ꯑꯣꯟꯊꯣꯛꯅ ꯅꯣꯏꯊꯣꯛꯈ꯭ꯔꯦ ꯀ ꯍꯥꯏꯔꯛꯏꯅꯤ ꯁꯣꯏꯈ꯭ꯔ ꯃꯥꯅꯤ ꯐꯣꯔꯃꯨꯂꯥꯁꯦ ꯂꯥꯟꯅ ꯄꯥꯟꯈ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯅꯠꯇꯦ ꯅꯣꯏꯊꯣꯛꯑꯁꯨ ꯐꯖꯩꯗ ꯍꯣꯏꯅꯤ ꯃꯧꯅ ꯈꯔ ꯅꯣꯏꯕꯁꯤꯁꯨ ꯑꯗꯨꯝ ꯐꯖꯕꯅꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯍꯣꯏ ꯑꯗꯨꯝꯅꯒ ꯍꯥꯏꯔꯕꯗꯤ ꯏꯃꯣꯟꯁꯦ ꯈꯔ ꯍꯔꯥꯎꯏꯗꯅ ꯀꯩꯅꯣ ꯅꯪꯁꯨ ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯑꯩꯒꯤ ꯐꯖꯕꯁꯤꯒ ꯀꯜꯂꯛꯇꯅ ꯅꯪꯁꯨꯅꯦ ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯌꯥꯝ ꯅꯣꯏꯊꯣꯛꯑꯦ ꯀꯥꯏꯅ ꯍꯥꯏꯕꯒꯗꯣ ꯁꯥꯎꯅꯤꯡꯉꯦꯕ ꯇꯥꯕꯗ ꯅꯣꯏꯔꯕꯁꯨ ꯐꯖꯩꯗ ꯑꯗꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤ ꯃꯧꯅ ꯌꯥꯝꯅ ꯃꯌꯥꯡ ꯀꯪꯉꯁꯨ ꯐꯖꯗꯕꯅꯤ ꯌꯥꯔꯦꯗ ꯆꯞ ꯆꯥꯔꯦ ꯑꯗꯣ ꯑꯗꯨꯗꯒꯤꯗꯤ ꯍꯦꯟꯅ ꯅꯣꯏꯍꯜꯂꯨꯔꯅꯨꯀꯣ ꯌꯥꯔꯦ ꯑꯗꯨꯅ ꯆꯞ ꯆꯥꯔꯦ ꯑꯗꯣ ꯃꯣꯏ ꯇꯥꯃꯣꯁꯦ ꯉꯁꯤꯗꯤ ꯀꯩꯅꯣ ꯌꯥꯝꯅ ꯅꯨꯡꯁꯤꯅꯒ ꯇꯧꯔꯤꯑꯕ ꯑꯗꯨꯝꯅꯅꯦ ꯅꯨꯡꯁꯤꯅ ꯑꯩꯉꯣꯟꯗ ꯃꯇꯝꯒ ꯄꯤꯕꯤꯕꯁꯤꯅꯦ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯃꯤꯕꯁꯤ ꯑꯗꯨꯒ ꯑꯅꯤꯕ ꯑꯩꯅ ꯁꯥꯎꯅꯤꯡꯉꯤꯁꯤ ꯅꯪꯅ ꯋꯥ ꯈꯪꯗꯕꯗꯨꯒ ꯑꯗꯣ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯤ ꯃꯣꯏ ꯇꯥꯃꯣꯁꯦ ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯍꯥꯏꯁꯦ ꯑꯩ ꯚꯥꯞ ꯃꯤꯅꯝ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨꯔꯣ ꯃꯣꯏ ꯇꯥꯃꯣꯁꯦ ꯍꯥꯟꯅꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯤꯅ ꯆꯠꯂꯝꯕꯅꯤ ꯑꯗꯣ ꯍꯟꯗꯛ ꯈꯔꯅꯤꯁꯤꯗꯤ ꯀꯩꯅꯣ ꯑꯩꯒꯁꯦ ꯑꯃꯠꯇ ꯀꯤꯗꯕ ꯃꯥꯜꯂꯤ ꯍꯥꯟꯅꯗꯤ ꯑꯩꯉꯣꯟꯗꯒ ꯀꯤꯅ ꯑꯩꯒꯤ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯇ ꯏꯜꯂꯝꯕꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯅꯨꯄꯥꯗꯣ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯉꯩꯒꯤ ꯇꯧꯕ ꯅꯨꯄꯤꯅ ꯉꯝꯕ ꯅꯤꯄꯥ ꯀꯥꯏꯗꯣ ꯑꯗꯨꯝꯅ ꯄꯥꯝꯂꯤꯕꯔꯣ ꯅꯪꯅꯕꯨ ꯄꯥꯝꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯗꯨꯝꯅ ꯑꯣꯜꯂꯒ ꯂꯣꯏꯔꯦꯗꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯅꯦꯅ ꯇꯧꯒꯗꯧꯔꯤꯕꯁꯤ ꯅꯠꯇꯦꯗ ꯑꯗꯨꯝꯅꯅꯦ ꯅꯨꯄꯤꯅ ꯉꯝꯕ ꯅꯤꯄꯥꯗꯣ ꯑꯩꯗꯤ ꯄꯥꯝꯖꯗꯦꯗ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯃꯇꯩ ꯃꯅꯥꯎ ꯑꯃꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯈꯟꯅ ꯆꯩꯅꯗꯅ ꯂꯩꯕꯗꯣ ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯕꯁꯦ ꯑꯗꯣ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯑꯅꯤ ꯃꯄꯥꯟꯗ ꯆꯠꯇꯅꯒ ꯑꯍꯥꯎꯕꯒ ꯆꯥꯗꯕ ꯔꯦꯁꯇꯨꯔꯦꯟꯗ ꯉꯁꯤꯗꯤꯅꯦ ꯀꯔꯤꯅꯣ ꯑꯍꯥꯎꯕ ꯈꯔ ꯆꯥꯔꯨꯁꯤ ꯑꯗꯣ ꯅꯪꯁꯨ ꯉꯁꯤꯗꯤ ꯑꯣꯐꯤꯁ ꯆꯠꯇ꯭ꯔꯦ ꯉꯁꯤꯗꯤ ꯃꯄꯥꯟꯗꯅꯦ ꯑꯩꯈꯣই ꯑꯅꯤ ꯀꯣꯏꯕ ꯆꯠꯂꯨꯔꯁꯤ ꯍꯣꯏ ꯌꯥꯏꯌꯦ ꯆꯠꯂꯣ ꯂꯣꯏꯁꯜꯂꯨꯔꯣ ꯑꯩꯁꯨ ꯑꯣꯐꯤꯁ ꯕꯟꯅꯤ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦꯅ ꯈꯜꯂꯝꯕꯅꯤ ꯐꯔꯦ ꯑꯩ ꯁꯤꯒ ꯉꯥꯏꯔꯝꯃꯒꯦꯀꯣ ꯅꯪ ꯂꯣꯏꯁꯤꯜꯂꯒ ꯌꯥꯡꯅ ꯊꯣꯔꯛꯂꯣ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯌꯥꯡꯅ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯇꯥꯃꯣ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯔꯝꯃꯨꯀꯣ ꯍꯣꯏ ꯂꯣꯏꯁꯤꯜꯂꯨꯔꯣ ꯑꯩ ꯉꯥꯏꯔꯝꯃꯒꯦ ꯇꯞꯅ ꯏꯪꯅ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯨꯗ ꯊꯦꯡꯁꯨ ꯊꯦꯡꯅ ꯉꯁꯤꯗꯤ ꯀꯣꯏꯔꯨꯔꯁꯤ ꯇꯍꯥ ꯂꯣꯏꯁꯤꯟꯒꯅꯨ ꯇꯞꯅ ꯏꯪꯅ
ꯐꯖꯅꯕꯒꯤꯅꯦ ꯂꯣꯏꯁꯤꯜꯂꯒ ꯊꯣꯔꯛꯎ ꯑꯩ ꯉꯥꯏꯔꯝꯃꯒꯦ ꯍꯥꯏꯒꯨꯝꯗꯅ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯤꯉꯣ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯔꯤ ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯕꯁꯦ ꯐꯔꯦ ꯑꯩ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯀꯣ ꯍꯥꯏꯒꯨꯝꯗꯅ ꯑꯣꯖꯥꯒꯤ ꯐꯣꯔꯃꯨꯂꯥꯁꯦ ꯊꯕꯛꯇꯤ ꯇꯧꯔꯤꯍꯦ ꯅꯨꯄꯤ ꯊꯦꯝꯕ ꯀꯥꯏꯁꯦ ꯑꯆꯧꯕ ꯀꯂꯥ ꯑꯃꯅꯤ ꯀꯥꯏꯁꯦ ꯃꯤꯅ ꯄꯪꯉꯥꯏ ꯍꯥꯏꯅꯕꯁꯦ ꯐꯥꯒꯤ ꯅꯠꯇꯦꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯔꯇꯨꯟꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯑꯁꯨꯝꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯈꯤꯕꯤ ꯃꯌꯥꯝꯅ ꯁꯣꯏꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯑꯅꯧꯕ ꯂꯥꯛꯀꯗꯧꯔꯤꯕ ꯋꯥꯔꯤꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ